Hello guys, I'm Marubele. And today I'm live record to one. Aduna makhon taram su mayam khangbiyo. Eswrgi aku ano gospel record to was isunen pangbi su oisino. Tamba Ngamde mioiba punsi Hosur na kari hayeng na kari Laki bani kari matayaudana hanki gani kari matapudana Aina khngdba-udababu nadi khangiso Taibanggi taibanggi punsi kari thokani Aina khngdba-udababu nadi khangiso Taibanggi taibanggi punsi kari oigani Taibang punsi se Ngakpiu tingringaida Hinghanbiu Nanggi apamana Taibang se nahag na hayramba Numsiba mangkre Intaba sulay tare Labog na raba Taibang asida Labog na hanbino Taibanggi punsi se Aina khngdba-udababu nadi khangiso Taibanggi taibanggi punsi kari thokani Aina khngdba-udababu nadi khangiso Taibanggi taibanggi punsi kari oigani se Ngakpiu tingringaida Hinghanbiu